Nongpok Sekmai Police Station ki manung chanba Chandrakhong da ngasi Thoubal District Police Special Commando Control suba Assam Rifle amasung A812 VSF ki apunba amana nupi police personnel yaona chathakhiba operation amada Khutsu-Khutlai ki phagatpa ngamle hairi. Police tagi fangba paw ma ki matungina phagalaba khulai sing adudi insas 5.56 mm rifle ama 7.62 SLR rifle ani 40 mm lethod gun ama 9 mm pistol ama Number 36 hand grenade turret, Chinese hand grenade ama, 5.56 inches LMG magazine ani, 5.56 inches magazine ama, 5.56 mm inches maruani, 7.62 SLR magazine kungamanga, cheer smoke grenade ama, stun grenade ama, 40 mm lethod cell ama, 7.62 SLR card ahum, 7.62 mm AK-47 card tarug, 303 card tarug detonator number 36 grenade ama, blank card tarahumdoi 9mm magazine ama, walkie-talkie set, SDRF ama, flat yauba BP jacket amane. Ngasi nongyay matung pung aliga minitara romdagi ayuki pung taruk fauba chathakhiba operation aduda yumcha mohumpuda changduna thiba humbagi thabak chathakhi. Maduda miyoi chatruk rom wahang pahung chathakhi. Operation adugi saruga moina Phagatkhre amasung salam patongi mafam singda paktagnana thiba humbagi thabak chathakhi.